ꯈꯣꯡꯆꯠ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯑꯩꯅ ꯉꯁꯥꯏ ꯍꯥꯟꯅ ꯍꯥꯏꯖꯈ꯭ꯔꯦ ꯀ꯭ꯂꯕ organization ꯃꯩꯔꯥ ꯄꯥꯏꯕꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯒꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯔꯤꯕ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯇꯤꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯕ ꯂꯤꯡꯖꯦꯜ ꯑꯗꯣ ꯎꯟꯃꯤꯟꯅꯗꯨꯅ ꯑꯩꯈꯣꯏ ꯇꯪꯗꯨ ꯂꯩꯇꯥꯕ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ IDPꯁꯤꯡ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯜꯂꯨ ꯅꯦꯁꯅꯦल हाईवेꯁꯤꯡꯗ फ्री मूवमेंट ꯂꯩꯍꯜꯂꯨ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯑꯔꯣꯟꯕ ꯂꯥꯂꯣꯡ ꯆꯠꯊꯔꯤꯕ ꯑꯁꯤ ꯂꯦꯞꯄꯨ ꯍꯥꯏꯕ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯖꯅꯋꯥꯔꯤ 38ꯗ ꯆꯠꯀꯗꯧꯔꯤꯕ ꯃꯤꯌꯥꯝꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯁꯤꯟꯊꯥ ꯂꯦꯞꯄꯤꯗꯨꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯍꯥꯏꯅ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯎ ꯆꯦꯜꯂꯛꯂꯦ ꯏꯝꯐꯥꯜꯒꯤ ꯂꯝꯐꯦꯜꯗ ꯂꯩꯕ ꯀꯣꯀꯣꯃꯤꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯀꯟꯚꯦꯅꯔ YK ꯙꯤꯔꯦꯟꯅ ꯂꯨꯞ ꯑꯁꯤꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤ ꯑꯌꯨꯛ ꯄꯨꯡ 12ꯗꯒꯤ ꯊꯥꯡꯃꯩꯕꯟ ꯊꯥꯎ ꯒ꯭ꯔꯥꯎꯟꯗꯒꯤ ꯍꯧꯒꯅꯤ ꯈꯣꯡꯆꯠ ꯑꯁꯤ ꯏꯝꯐꯥꯜ ꯃꯅꯨꯡꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯝꯕꯤꯁꯤꯡ ꯐꯥꯎꯗꯨꯅ ꯆꯠꯂꯕ ꯃꯇꯨꯡ ꯈꯨꯃꯟ ꯂꯝꯄꯥꯛꯇ ꯄꯨꯟꯗꯨꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯐꯝꯗꯨꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯋꯥꯔꯦꯞ ꯑꯃ ꯂꯧꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯉꯥꯛꯇꯨꯅ ꯊꯝꯅꯕ IDPꯁꯤꯡꯕꯨ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯕ ꯑꯃꯗꯤ ꯅꯦꯁꯅꯦल हाईवेꯁꯤꯡꯗ ꯑꯄꯟꯕ ꯌꯥꯎꯗꯕ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯍꯟꯕꯒꯤ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯆꯠꯀꯗꯧꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯔꯛꯂꯦ ꯑꯃꯔꯣꯝꯗ ꯈꯣꯡꯆꯠ ꯑꯁꯤꯒꯤꯗꯃꯛ ꯃꯤꯌꯥꯝꯅ ꯑꯉꯝꯕ ꯁꯦꯜ ꯑꯃꯗꯤ ꯄꯥꯡꯒꯜꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯇ꯭ꯔꯥꯟꯁꯄꯣर्टꯔꯁꯤꯡꯅꯁꯨ ꯒꯥꯔꯤꯒꯤ ꯑꯣꯏꯕ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯈꯣꯡꯆꯠꯂꯣꯏꯁꯤꯡ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯎ ꯆꯦꯜꯂꯛꯂꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯑꯩꯅ ꯉꯁꯥꯏ ꯍꯥꯟꯅ ꯍꯥꯏꯖꯈ꯭ꯔꯦ ꯀ꯭ꯂꯕ organization ꯃꯩꯔꯥ ꯄꯥꯏꯕꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯒꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯔꯤꯕ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯇꯤꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯕ ꯂꯤꯡꯖꯦꯜ ꯑꯗꯣ ꯎꯟꯃꯤꯟꯅꯗꯨꯅ ꯑꯩꯈꯣꯏ ꯇꯪꯗꯨ ꯂꯩꯇꯥꯕ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯁꯤꯜꯂꯛꯄ ꯃꯇꯝꯗ ꯋꯥꯈꯟꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯃꯁꯨꯡ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯒꯤ ꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯑꯁꯤꯒꯨꯝꯕ ꯈꯣꯡꯆꯠ ꯃꯅꯤꯄꯨꯔ ꯀꯟꯕ ꯈꯣꯡꯆꯠ ꯑꯁꯦ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ